ꯃꯪꯂꯥꯟꯒꯤ ꯃꯇꯧꯒꯨꯝ ꯌꯧꯔꯛꯂꯦ ꯄꯤꯔꯛ ꯇꯥꯔꯤꯕ ꯅꯣꯡꯖꯨꯗ ꯎꯈꯤꯕ ꯃꯥꯏꯊꯣꯡꯗꯣ ꯇꯥꯈꯤꯕꯔ ꯈꯣꯟꯖꯦꯜꯗꯣ ꯑꯍꯤꯡꯅꯁꯨ ꯑꯣꯠꯂꯔꯤ ꯅꯤꯡꯁꯤꯡꯍꯜꯂꯤ ꯊꯃꯣꯏꯁꯤꯗ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯑꯩ ꯆꯪꯉꯛꯑꯒꯦ. ꯇꯥꯃꯣꯆꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯑꯩ ꯊꯣꯛꯂꯛꯑꯒꯦ. ꯇꯥꯃꯣꯆꯧ ꯀꯩꯅꯣ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯣ. ꯑꯩ ꯆꯪꯂꯒꯦ. ꯆꯅꯨ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ. ꯑꯩ ꯅꯪꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯆꯅꯨ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯇꯥꯃꯣꯆꯧ ꯑꯩ ꯃꯗꯨ ꯉꯝꯂꯣꯏꯌꯦ. ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯅ ꯎꯕꯤꯒꯅꯣ. ꯑꯩ ꯃꯗꯨ ꯉꯝꯂꯣꯏꯌꯦ. ꯆꯅꯨ, ꯆꯠꯁꯤ. ꯑꯩ ꯅꯪꯒꯤ ꯇꯥꯃꯣꯆꯧꯅꯦ. ꯉꯁꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯌꯦ ꯆꯅꯨ. ꯑꯩ ꯅꯪ ꯄꯨꯗꯨꯅ ꯆꯠꯀꯅꯤ. ꯆꯅꯨ ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ. ꯗꯥ ꯅꯪ ꯍꯜꯂꯛꯈꯤꯅꯤ ꯃꯇꯝꯗꯣ ꯑꯩꯒꯤꯅꯤ ꯇꯝꯂꯝꯕ ꯃꯤꯅꯣꯛꯇꯣ ꯅꯤꯡꯁꯤꯡꯈꯤꯅꯤ ꯊꯋꯥꯏꯅ ꯑꯣꯏꯔꯁꯨ ꯃꯪꯂꯥꯟꯒꯤ ꯃꯇꯧꯒꯨꯝ ꯌꯧꯔꯛꯂꯦ ꯄꯤꯔꯛ ꯇꯥꯔꯤꯕ ꯅꯣꯡꯖꯨꯗ 우키바 마이통도 따키바라 콘질도 아힘나수 옷라리 닝싱할리 다모시
이제 그냥 통제 하이노. ꯈꯪꯗꯦꯅꯦ ꯄꯥꯕꯨꯡꯗꯨꯕꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤꯖꯥꯠꯅꯣ ꯑꯁ ꯈꯪꯗꯦꯗ ꯑꯆꯝ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ. ꯑꯩꯅꯗꯤ ꯊꯥꯎ ꯉꯧꯕ ꯆꯥꯅꯤꯡꯉꯀꯥꯟꯁꯤꯗ 이제 ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯅꯤꯡꯗ꯭ꯔꯣ? ꯍꯦ ꯄꯥꯕꯨꯡꯅ ꯇꯥꯒꯅꯤ ꯀꯩꯅꯣꯅꯦ 따로이 와킹 ꯆꯠꯈꯤꯕꯅꯦ. 이제 바봉씨 지그래디 ꯑꯩꯈꯣꯏꯁꯦ ꯆꯥꯅꯤꯡ ꯆꯥꯗꯣꯏꯅꯤꯀꯣ. ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯄꯥꯕꯨꯡ ꯂꯩꯕꯒꯤꯅꯦ ꯏꯃꯨꯡꯁꯦ ꯃꯤꯅ ꯎꯁꯤꯠꯄꯤꯔꯤꯕꯁꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯦ ꯌꯨꯝꯁꯤꯗꯗꯤ ꯅꯪꯅꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯕꯅꯤ나 ꯍꯣꯏ ꯍꯥꯏꯔꯔꯣꯏꯒꯦ ꯏꯆꯦ. ꯑꯩꯅ ꯈꯔ ꯃꯤꯔꯣꯟ ꯊꯨꯡꯗ꯭ꯔꯁꯨ ꯏꯆꯦ ꯂꯩꯕꯅꯤꯅ ꯀꯩꯁꯨꯝ ꯈꯟꯗꯦꯗ. ꯏꯆꯦꯅ ꯈꯔ ꯇꯥꯛꯄꯤꯌꯨꯀꯣ. ꯅꯅꯥꯎꯗꯤ ꯑꯄꯪꯕꯤꯅꯦꯕ. ꯅꯠꯇꯦ ꯅꯅꯥꯎꯗꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯒꯗꯧꯕ. ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯅꯦꯕ. ꯀꯩꯅꯣ ꯍꯥ? ꯅꯨꯄꯥ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯅꯨꯄꯤ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯄꯪꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ. ꯌꯥꯎꯖꯗꯦ ꯑꯩꯈꯣꯏꯗꯤ. ꯂꯥꯏꯔꯤꯛ ꯈꯣꯏꯔꯤꯕꯅ ꯀꯗꯣꯝꯗꯒꯤ ꯇꯝꯃꯣꯏꯕ? ꯑꯣꯟꯊꯣꯛ ꯄꯛꯇꯦꯃꯦ. ꯇꯥꯃꯣꯆꯥ ꯅꯪ ꯉꯁꯤ ꯑꯗꯨ ꯏꯇꯩꯃ ꯀꯩ ꯃꯊꯦꯜ ꯊꯣꯡꯗꯣꯔꯒꯦ? ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯑꯃ ꯏꯔꯣꯜꯂꯒꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ? ꯀꯥꯏꯗꯅꯣ ꯈꯪꯗꯤꯌꯦ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯆꯠꯈꯤꯕꯅꯦ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯇꯧꯗꯅ ꯑꯊꯨꯕ ꯊꯕꯛ ꯂꯩꯔꯗꯤ? ꯀꯩꯁꯨ ꯂꯩꯇꯦꯗ. ꯑꯗꯨ ꯏꯇꯩꯃ ꯁꯨꯝ ꯄꯪꯁꯤꯟꯅꯗꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯦꯛꯁꯟ ꯈꯔ ꯇꯧꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯃꯨꯡꯁꯦ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ. ꯑꯩꯅꯕꯨ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯅꯣꯏ ꯇꯥꯃꯣꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯁꯨꯛꯇꯣꯛꯄ ꯏꯁꯧ ꯂꯥꯡꯕꯁꯤꯗꯕ? 이제 ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯁꯨꯛꯇꯣꯛꯄ ꯄꯩꯊꯣꯛꯄ ꯁꯤ ꯈꯛꯇꯅꯦ ꯃꯥ ꯍꯩꯔꯤꯁꯦ. ꯅꯣꯡꯃꯇ ꯅꯣꯛꯇꯦꯕ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ. ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯣꯡꯃꯇ ꯁꯨꯛꯇꯣꯛꯇꯦ. 이때ꯃꯅ ꯍꯩꯇꯕ ꯑꯃ ꯌꯥꯎꯕ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤꯌꯦ. 이제 ꯅꯪ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯁꯣꯏꯔꯦ. ꯍꯩꯇꯕ ꯑꯃ ꯌꯥꯎꯔꯦ. ꯑꯗꯣ 이때ꯃ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ. ꯕꯦꯝꯃꯒ ꯇꯧꯔꯒ ꯈꯤꯇꯪ ꯊꯨꯅꯕ ꯇꯧꯕꯤꯔꯣꯕ. ꯕꯦꯝꯃ ꯅꯪꯁꯨ 이때ꯃꯒꯤ ꯀꯩꯀꯩꯅꯣ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯟꯕꯤꯌꯨ. ꯍꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯑꯒꯦ ꯅꯪꯁꯨ ꯅꯐꯤ ꯍꯣꯡꯗꯣꯛꯆꯔꯨꯔꯣ. ꯍꯣꯏ 이때ꯃ. 이베마, 그다이 레기 낭보, 싹세 뿐나 자호를 실라 오더나. 라오네, 싹시 사통은 맞더시. 능나 둠나 웅두나 레이라가 다모나 가만히 누아이디노. ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯇꯥꯃꯣ. 다모나 힝리베세, 니코이 매양이니. 능나 이군다 와로라디 다모나 가만히 누아이가니. 시 ꯇꯧꯒꯦ 시 ꯄꯥꯝꯃꯤ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯗꯦ. ꯇꯥꯃꯣ ꯁꯤꯗꯤ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯤꯗ ꯇꯥꯃꯣꯅ ꯁꯨꯝ ꯈꯟꯖꯜꯂꯦ. ꯂꯥꯎꯀꯣ ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯊꯣꯛꯂꯨꯔꯁꯤ. 이제 ꯀꯩ ꯍꯥꯏꯒꯦ ꯏꯅꯥꯎ? 이제 ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯐꯖꯕꯗ ꯃꯥ ꯑꯃ ꯍꯦꯟꯒꯠꯂꯦꯉꯣ. ꯑꯩꯈꯣꯏ ꯏꯇꯩꯅꯒ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯑꯍꯥꯎꯕ ꯌꯥꯝ ꯄꯤꯖꯔ ꯃꯥꯜꯂꯦꯗ. ꯃꯁꯤꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤ ꯃꯥꯕ ꯄꯤꯖꯗꯦꯗ. ꯑꯗꯣ 이제 ꯑꯩꯈꯣꯏ ꯏꯇꯩꯅꯒ ꯍꯦꯛ ꯊꯤꯅ ꯆꯩꯕꯗꯣ ꯍꯟꯇꯛꯇꯤ ꯏꯇꯥ ꯇꯥꯈꯤꯗ꯭ꯔꯦꯉꯣ. ꯏꯇꯩꯁꯨ ꯃꯅꯥꯎꯅꯨꯄꯥꯗꯧꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯃꯥꯜꯂꯤꯗ. ꯑꯗꯣ ꯑꯩ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ. ꯀꯩ ꯄꯥꯎꯅꯣ 이제? ꯉꯁꯤꯁꯤꯕꯨ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯣꯏꯔꯕ? ꯑꯁ ꯅꯠꯇꯦꯍꯦ ꯅꯪ ꯁꯤꯃꯕ ꯀꯥꯏꯗ ꯌꯦꯅꯣ? ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯇꯧꯔꯦ. ꯑꯩꯗꯣ ꯀꯟꯁꯤꯞ ꯑꯣꯏꯔꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯆꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ.
ꯑꯗꯨꯗꯤ ꯇꯥꯃꯣꯆꯥꯗ ꯐꯣꯟ ꯇꯧꯔꯒ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯣ ꯍꯥꯏꯈ꯭ꯔꯒꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯏꯟꯖꯥꯡ ꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯦꯕ ꯏꯅꯥꯎ ꯍꯥꯏꯔꯨꯒꯤꯅꯨꯀꯣ ꯑꯝꯇ ꯑꯗꯣ ꯄꯥꯎꯁꯤꯕꯨ ꯑꯩꯈꯣꯏ ꯑꯇꯩꯗꯤ ꯈꯪꯈ꯭ꯔꯕꯣ ꯏꯆꯦ ꯈꯪꯗ꯭ꯔꯤꯌꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯪꯕꯗ ꯉꯥꯏꯔꯤꯌꯦ ꯃꯥꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯑꯀꯥꯟꯗ ꯐꯖꯅ ꯇꯝꯃꯒꯦ ꯑꯩꯒꯤ ꯄꯥꯎꯁꯦ ꯇꯥꯔꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯍꯔꯥꯎꯖꯕꯅꯤ ꯍꯜꯂꯣ ꯄꯥꯏꯕꯤꯔꯤꯁꯦ ꯀꯅꯥ ꯑꯩ ꯆꯅꯨꯅꯦ ꯐꯣꯟ ꯃꯄꯨꯁꯤꯒꯤ ꯅꯨꯄꯤ ꯁꯣꯝꯅ ꯀꯅꯥ ꯑꯩ ꯗꯥ ꯊꯧꯅꯥꯒ ꯄꯨꯟꯅ ꯑꯣꯐꯤꯁ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯦ ꯑꯣꯐꯤꯁꯀꯤ ꯐꯥꯏꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯗꯥ ꯊꯧꯅꯥꯗ ꯍꯪꯒꯦꯅ ꯀꯣꯜ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯗꯗꯥꯗꯣ ꯕꯥꯠꯔꯨꯝ ꯆꯪꯈꯤꯌꯦ ꯊꯣꯛꯂꯛꯑꯒ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯒꯦ ꯌꯥꯔꯅꯤꯗ ꯑꯩ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯗꯥ ꯐꯣꯟ ꯑꯃ ꯉꯁꯥꯏꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯕꯗꯨꯗ ꯑꯩꯅ ꯄꯥꯏꯈꯠꯂꯨꯔꯦ ꯀꯅꯥꯒꯤ ꯐꯣꯟ ꯂꯤꯂꯤꯒꯤ ꯗꯥ ꯉꯥꯏꯕꯗ ꯐꯅ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯉꯣꯟꯗ ꯀꯅꯥꯅ ꯐꯣꯟ ꯄꯥꯏꯌꯨ ꯍꯥꯏꯒꯦ ꯅꯪ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤꯅꯦ ꯅꯪ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯁꯤꯕꯨ ꯗꯥꯒꯤ ꯀꯅꯥꯅꯣ ꯅꯐꯝꯗ ꯑꯩꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯆꯠꯅꯐꯝ ꯂꯩꯇꯦ ꯑꯁꯣꯏꯕꯅ ꯊꯧꯗꯣꯛꯇꯣ ꯑꯁꯣꯏꯕ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯤꯗꯤ ꯇꯥꯏꯅꯕ ꯅꯪꯗꯥꯏꯅꯦ ꯇꯥꯏꯅꯕ ꯅꯪꯗꯥꯏ